ngasi numidang waramda phongkiba kanglei pakki mera pausina phongli Karnataka khongna lakliba Krishna Nayaka jiribamda thunglare mapung eba pau Work for Yoga and the Environmental Conservation da yumham oiraga haukiba sahi lisingani kulhumdoi gi October 13 tagi Karnataka state ki Masur dagi khongna chatpa haukiba Krishna Nayaka ngarang numidang waram jiribamda thunglakre masaga sahi kuntra suraba yoga gi professional teachers amasu oiriba Miyoi asing ngasi jiribamda leiriba matung hayeng Imphal gi damakta khongsan gani hairi ngasi jiribamda mahakna unabada mahaki khongna chatpagi khokchat asida India da natana Nepal amadi Bhutan su chatkani hairi aduga lisingani kunmanga gi manungda loishinbagi pandam thamli haina phongdokhi khongchat asida mahakna maru oina sagalak leba narol singa yoga sang naina toba amadi mausagi khalbu kahendana thamnaba honabada Mipum kuning makna thaudang lomina se haibagi paujel su piki. KUKI Militants singna afaba makhalgi dron amadi khutlai sijinaduna sugnu da paksanna landarakpa ngambani khunjasing. Haukiba February gi tang 13 dagi hauna sayol amachumna KUKI Militants singna bom yauna nongmai kapsinduna sugnu gi tongan ba mafam kaya da landarakhiba matung February kunmathoida Manipur laingakna combing operation chathakibadagi nongmai kapa lemna khiba adudagi hojik sugnuda oiriba phibam adu ngarangai khoi gi paumina sugnu gi tongan ba mafamda chatuna hakthengna na yangchilure yangchin khongchat aduda khulngak senbagi achouba thodang loriba volunteer singna phangdorakpada sugnuda Churachandpur ga lonaba Churachandpur gi laloi fai amasung dongyang gi chingthakta KUKI Militants singna bunker saduna apaba makhal gi khutlai paiduna kem tawduna leiri makoina sugnu gi mafam amada hektamak nongmai amadi bom kapsinduna landarakpadagi khudungchaba asi makhoida afaba makhal gi drone kaya sijinari maduna landarak tringai gi mamangda drone hana thagatlaga sugnu gi karamba mafamda security personnel sing leibagi micham leibagi haibadu yamna laina khangdoklaba matungda bom amasung nongmai kapsinduna landarakpani KUKI Militants singda apaba makhal gi khutlai kaya amasu leire haiba si khangle maduna Manipur lengakna mityang changbiduna sugnuda ngaksenbagi thabak tawriba state security force amadi khulngakpa khunjasingda apaba makhal gi drone bibirabadi langloi phai amadi dongyang loinana atoppa mafamda KUKI Militants sing kaya ama leire haiba adu hana khangdoklaga ngakthoknabagi khudongchaba mapung fana lobi ngamgani masing ngamlabadi sugnugi mafam kayada KUKI Militants singna landaraktuna amangata misimina amadi asoka pantholiba asi thokloi hainaso phongdokhi nongmai kapnaba lepkhibadagi hojik sugnuda masagi mayum makai thadoktuna lanjenaruraba mioi kaya hanjilaktuna masagi mayumda leiba thengnarakhi loinana sugnu bazar dasu dukan mari manga hangduna injang napi yonba mioi 10 mok phamduna leramba thengnarakhi Pausi asigi paumina sugnu awang likai da khamai kai kanbalup committee district headquarters sugnu gi minyang makha da hangdoliba relief camp gi hojik oiriba phibam yangchen khi ki amadu da mioi chama ga humpuleram khi masida natna sugnu bazar maya community hall da hangdoliba relief camp amada su sangduni yangchen khi makha ta na sugnu gi tongan mafam singda ngaksen bagi thabak tawriba arambai tengol gi kangbu special police commando gi kangbu khulngakpa khunja volunteer sing sugnu police station gi OC SDPO BDF gi kangbu sing unaduna makoina lawriba ngaksen bagi thawtang gi maramda su wari sanarakhi yamna thakiningai oriba arambai tengol gi kangbuna makoina maribak Manipur gi damakta lanphamda changduna langthengnagani haina phongdorakhi loinana arambai tengol gi tim aduna sahi 19 rongi leng oigadaba naha kaya amaso saruk yaba thengnarakhi naha sing aduna ireibak ki damakta mangjil thana chongtoktuna KUKI narco terrorist singa lanthengnagani haina phongdorakhi special commando team gi kangbuna phongdorakpadi laloi fai dongyangna singba mafamdagi KUKI Militants singna nongmai amadi bom kapsinduna landarakhi awang wasing mathaktagi landarakpa oibana khudongchaba heli adubu special commando gi kangbuna makoi gi chapchana mayuknaduna KUKI Militants sing takthokpa ngamkhi haina phongdorakhi loinana sugnuda ngak senbagi damakta leiriba state police ki kangbu khulngakpa khunja volunteer sing BDF ki kangbu amadi arambai tengol singa loinana yamna coordinate oina KUKI Militants sing lanthengnabagi
ꯊꯕꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨꯒꯅꯨꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜ ꯉꯥꯛꯄ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯄꯨ ꯈꯨꯟꯖꯥꯁꯤꯡꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯥꯅ ꯊꯛꯅꯕ, ꯇꯨꯝꯐꯝ ꯆꯥꯐꯝ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯑꯇꯩ ꯇꯉꯥꯏ ꯐꯗꯕ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕ ꯇꯥꯔꯕꯗꯤ ꯁꯨꯒꯅꯨꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯐꯝ ꯑꯣꯏꯔꯤꯕ ꯗꯣꯡꯌꯥꯡ ꯑꯃꯁꯨꯡ ꯂꯥꯂꯣꯏꯐꯥꯏꯒꯤ ꯆꯤꯡꯈꯣꯡ ꯃꯌꯥ ꯑꯣꯏꯔꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯨ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯕꯪꯀꯔ ꯀꯌꯥ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯩꯕꯒꯤ ꯈꯨꯗꯝ ꯎꯕ ꯐꯪꯂꯛꯈꯤ꯫ ꯍꯧꯖꯤꯛꯁꯨ BSF ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯁꯤꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯕꯤꯀ꯭ꯔꯝꯖꯤꯠ, ꯑꯦꯗꯤꯁꯅꯦꯜ SP LO, ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫